Luchingba Marida Fu Cheiba ki Thawong Chatthabada Chennabani HAIBA MEEOI manga Manipur Police na PHAGATPA NGAMKHRE Manipur Police ke control room deki thadorokpa pau amada haukiba tang kuntra gi numidang pung 8:30 henbada Kaksing lamkhai amasung palel anigi marakta leiba Vizoipur manakta thokiba thodok aduda Chena bagi damak faraba MEEOI sing adudi Palel Thong Wangmadagi Alangbam Arun Singh Chahi 18 Nepram Jitan Singh Chahi 19 Moirangthem Jinglei Maitei Chahi 18 amadi Moirangthem Linthau Maitei amasung Palel Chandel Lamkhaidagi Mayengbam Manglem Singh Chahi 12 ni Makhoi mangadagi gari ani amasu PHAGATPA NGAMKHRE thodok adu karamna thokibano haibadu makhatana thizinbagi thabak chathaba haure hainasu pau asina makhatari loinena thodok adu tongan ba Nagagi love kayana yaning daba fongdorakpada natana chumba asingba athubada puthok pinaba mari lenaba department ta taksilakle